ꯁꯤꯒꯤꯗ ꯂꯣꯏꯅ ꯑꯌꯥꯝꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯁꯤ ꯈꯪꯉꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯆꯪꯕ ꯍꯧꯔꯦꯕ ꯃꯌꯥꯝ ꯐꯦꯁꯕꯨꯛ ꯀꯃꯦꯟ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯀꯃꯦꯟ ꯎꯕꯤꯔꯝꯒꯅꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯇꯧꯔꯤꯁꯤ ꯃꯣꯏ ꯁꯤ ꯇꯧꯔꯤꯅꯦ ꯃꯣꯏ ꯁꯤ ꯇꯧꯔꯤꯅꯦꯁꯦ ꯈꯪꯉꯛꯄ ꯍꯧꯔꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯇ꯭ꯔꯥꯏ ꯇꯧꯕ ꯈꯤꯇꯪꯒ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯒ ꯉꯁꯥꯏ ꯀꯩꯅꯣꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯔꯥꯖꯗꯤꯞꯖꯤꯅ ꯍꯥꯏꯕꯗꯣ ꯏꯟ ꯄꯔꯁꯟ ꯆꯠꯂꯒ 2,64,000 ꯐꯪꯉꯤꯕꯗो ꯃꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏꯅ ꯇꯧꯕꯗꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ 6 ꯂꯥꯈ ꯑꯗꯨꯝ ꯌꯧꯔꯦ ꯑꯗꯨꯅ ꯃꯗꯨꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯤꯀꯔꯇꯥ ꯈꯨꯗꯤꯡꯃꯛ ꯍꯟꯗꯛ ꯚꯣꯠ ꯄꯤꯕꯤꯈꯤꯕ ꯈꯨꯗꯤꯡꯃꯛꯅ ꯃꯤ ꯑꯃꯃꯝ ꯈꯛꯇ ꯐꯥꯔ ꯂꯣꯏꯔꯦ ꯌꯥꯔꯝꯗꯕ ꯑꯩꯈꯣꯏꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯄꯤꯈꯤꯕ ꯍꯟꯗꯛꯀꯤ ₹2,250,000 ꯃꯤ ꯑꯃꯃꯝ ꯈꯛ ꯀꯟꯇꯦꯛ ꯇꯧꯕꯗꯕ ꯑꯩꯈꯣꯏ ꯑꯗꯨꯝ 5 ꯂꯥꯈ ꯀ꯭ꯂꯣꯁ ꯇꯧꯋꯦꯕ ꯇꯥꯃꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯀꯟꯚꯤꯟꯁ ꯇꯧꯗꯣꯏꯁꯤ ꯀꯔꯤꯗꯅꯣꯗ ꯑꯩꯈꯣꯏꯅ ꯇꯧꯊꯣꯛꯄ ꯊꯕꯛꯇꯅꯤ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯌꯥꯝꯕ ꯇꯧꯔꯦ ꯈꯔꯗ ꯉꯥꯏꯔꯦ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯒꯗꯕꯁꯦ ꯐꯦꯟꯁꯤꯡꯒꯤ ꯂꯣꯏꯈ꯭ꯔꯦ FMRꯒꯤ ꯂꯣꯏꯈ꯭ꯔꯦ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕꯒꯤ ꯄꯤꯔꯛꯈ꯭ꯔꯦ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯇꯧꯔꯛꯈ꯭ꯔꯦ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯒꯤ ꯄꯥꯔꯠꯇ ꯃꯇꯝ ꯈꯔ ꯂꯧꯕꯗꯨꯗꯅꯤ ꯕꯠ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯑꯣꯏꯕ ꯏꯁꯨꯁ ꯖꯥꯇꯤꯁꯤꯕꯨ ꯀꯟꯅꯅꯕ ꯂꯩꯕꯥꯛꯁꯤꯕꯨ ꯀꯟꯅꯅꯕ ꯃꯔꯨꯑꯣꯏꯕ ꯄꯣꯠꯈꯩꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯃꯤꯠ ꯁꯥꯍꯖꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯖꯤꯅ ꯑꯩꯈꯣꯏꯗ ꯇꯧꯕꯤꯗꯕ ꯌꯥꯎꯗ꯭ꯔꯦꯁꯦ ꯏꯁꯥꯗ ꯃꯗꯨꯒꯤ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯕꯤꯌꯨ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯍꯟꯁꯤꯡ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯑꯦꯡꯖꯥꯏꯇꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯑꯗꯨꯅ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯂꯩꯒꯅꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯌꯥꯝꯅ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯦꯟꯇꯔꯗ ꯂꯩꯕ ꯑꯍꯟꯁꯤꯡ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟ JP ꯅड्डाजी ꯌꯥꯎꯅ BL संतोषजी यावना अमित शाह जी PM याम seriously ꯑꯩꯈꯣꯏꯒꯤꯁꯦ ꯈꯟꯅꯔꯒ ꯂꯩ ꯃꯤꯇꯤꯡ ꯑꯅꯤꯔꯛ ꯁꯨꯔꯦ ꯍꯟꯗꯛꯇ ꯌꯥꯝ ꯁꯣꯔꯠ ꯀꯩꯅꯣꯁꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯌꯥꯝ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯥꯛꯁꯨ ꯂꯥꯛꯀꯅꯤ